खरुमजरे ISTV पाउमिंग ताबिर बसिंगु तराम नोक्चरे हौजी मरोइबा पाउ जुको भेली मांगबा यारोय मसिगी लमगी मतंगदा येनरिबसी स्टेट अनिगी चीफ मिनिस्टर सिंगना वारिशिन पुरकदबनी हाइना बीजेपी मणिपुर प्रदेश की प्रेसिडेंट टीएस चावना हाइख्रे तिदिम लंबी पाक्थोकपगी थबक अथुबदा लोइसिनबा ngamloidaba oirabadi tokpana phare haina MLA लाइसोम इबोम चाना फोंगरुख्रे अमदी मियामना अकी खंग यावदना अपांबा मिहुत्ता भोट पिदुना ADC मिकल फ्री एंड फेयर ओहेंसी हाइना MLA नेमसा किबगेना अपील तौरे हौजिमा पुंगबा पाउ मणिपुर की लम की सरुकता जुको बेहली की लम अमता मांगबा यारोय हाइबसी बीजेपी मणिपुर प्रदेश की लेंगदना लैरिबा फिरेपनी मणिपुर की लम ओइरिबा जुको बेहली की सरुकता नागालैंड ना लम खोपसिलाई हाइरिबा असिगी वारिशिनासी स्टेट अनी की चीफ मिनिस्टर ना फमिनदुना लोइसिनगदबनी मसीदा सेंट्रल गवर्नमेंट की ओइबा खुद थिंजिनदबा हाइबा वाफम लैति हाइना बीजेपी मणिपुर प्रदेश की प्रेसिडेंट टीएस चावना फोंगदुरखली पार्टी ऑफिस उनाबदा प्रेसिडेंट चावना मखा तारदुना नागालैंड सरकार ना किलोमीटर 12 लंबी सेमदुना टूरिस्ट गेस्ट हाउस साजिलक्पा नोंमा खक्तदा तौखिबा थबक नते असुक सांगबा मतमसी मणिपुर सरकार ना करिगी तुमिना येंगदुना लागलिबनो जुको वैली की मतंगदा चीफ मिनिस्टर ना ADC मिखल लोइरगा खन्नगनी हाइबदु इलेक्शन गा जुको वैली गा करी सुमरी लेनदे हंदक सेंटर दगी लुचिंगबा कया मणिपुर दा लागलंबा मतमदा जुको वैली की लमगी मतंगदा वाफम अमता हाइरमदे हाइना पॉलिटिकल पार्टी खरना सार्स तौरिबसी इशू असिगी मरमदा मुन्ना खंगदबगी मवोंगने सेंट्रल गवर्नमेंट ना इशू असिगी मतंगदा खुद थिंजिनबा याबा हाइबबु स्टेट अनी असिगी मरक्ता पामदबा थौदोकसिंग थोरकपा मतमदा ओइगने हौजिक मणिपुर की लम हेंजिलक्तुना लंबी सेमजिलक्लबा फावदा मणिपुर सरकार ना मतिक साबा फोर्स थाजिंदुना थिंगबा ngamdribasi करिगिनो हाइखे सिउनला मैगुम सारबा सिदा हुजिक फाव स्टेट फोर्स बाउंड्री सिदा थाजिंद्री मसी याम नकनिंगाय स्टेट फोर्स ना नापं ngamdre कोइ लोन ऑर्डर से नाप सुम ngamdre हायरगदी सेंट्रल गवर्नमेंट मधुमाना लो फोर्स पियो हायरबरा इलेक्शन की हुजिक ड्यूटी की दमता सेंट्रल गवर्नमेंट कंपनी के आगम पियो हायरबरा पिरेसी नापं ngamdre चिंगी लोन ऑर्डर से कोइ नापं ngamdre जुको वैली नापं ngamdre मीना लोगरे हायबसी रिपोर्ट पिरबरा सेंट्रल गवर्नमेंट सिरी लाई वाफमदे मरमदर मसिदी गवर्नमेंट की रिस्पांसिबिलिटी नि लम मांगहन मसु यारोय चुमनगी सेनापति दे सपकांदा वेलकम नागालैंड लोगा लबगुमना मसि तोबो यारोय से याम अरुबसुने गवर्नमेंट की दायित्व नि मदुदा बीजेपी की स्टैंड करिनो बीजेपी की मसि मांग सुने यारोय मसि कोइ स्टेट की परंपरा दे लेराबा कोइ लमनी महांगना मखा तारादुना स्पोर्ट्स यूनिवर्सिटी साबगी मतंगदा सेंटर दगी टीम अमल लाक्तुना यंगसलगनी स्पोर्ट्स यूनिवर्सिटी असि साननबगी दमक CM ना दरकार ओइबा लम लौसिनगनी हाइबसी अरेमबदा पैसा तिंगनबगा लोइनना प्रजा सिंगदा वहन्नबने पैसासु तिंगलोइदबा लम मरंग कायना पीरगे स्पोर्ट्स यूनिवर्सिटी साबिरो हाइना मियामना हारिबा मफमदा यूनिवर्सिटी असि साबना अफबा ओइगनी हाइखे फार्मर सिंगना लोबिगनो याथीबी लोकोन अखोइदी खोइ लेभम लेजदे जाबम लेजदे हाइबसिदा नमदना लम लेसनबा नमदना मीबो मागी दाक्षि थारे याउदो कथलगा याद्रसु नमद्र लोगनी हाइदना परचेस तोगनी डायरेक्ट परचेस तोनी हाइदना होनरी बसे मसी कांग्रेस की मनुदा मरी यानी लोंबा राहुल पामी वदुगी अगेंस्ट तोगो थबक नेमसी स्टेट की पैसा याम वारिंगे तो पिनगा लेटर वारिंग पैसा डायरेक्ट परचेस तौगनी है कैबिनेट डिसीजन लौरीसीसु रूल की वामदनी एनआर एक्ट यावरिबा लैंड इक्वेशन की रूल को वामने यावनी पैसा पीननबगी हेड लेते करम हेड की पैसा लेदोरिनो कनाना पैसा पुथोग लेगेदोरिनो करिगिदमक्ता पैसा पीरगा लौनीनसु यादबगा नफूदा यूनिवर्सिटी सागनी हन होनगिबसे मसी यामना नुंगाइते तिदिम लंबी पाक्थोकपगी थबक अथुबदा लोइसिनबा ngamloidaba oirabadi tokpana phare haina MLA लाइसोम इबोम चाना फोंगदुख्रे वाफम असिंग असि पाउमी कांगबु अमगा लोइनना लंबी पाक्थोकपगी फिबम येंगसिनबदा महांगना फोंगदुखिबनी
खोंचत अदुगा मरी लेना MLA ना फोंदोखिबदा लंबी पाक्थोकपगी थबक असि ममांग सहीगी संगाई फेस्टिवल नंगनबा लोशिनगनी हाइना गवर्नमेंट की माइकैदगी हंजिन हंजिन फोंदोखिबत नतना वर्क्स मिनिस्टर मसामक थबक मफमदा कौदुना चीफ मिनिस्टर मसाना अथुबदा लोशिननबा अकनब वाफम कया सिजिनदुना चैखिबने अदुबु ngasi फावबा लंबी पाक्थोकपा अमसुंग सेमजिनबगी थबक लोशिनबा ngमदबा असि लाइबक थिबने थबक सूरीबा खुसु असिसु मतेक मतेक लेबर खरकक सिजिनरगा सुबा सिना लोशिनबा ngमदबने लंबी लोशिनदना लैबा सिना दिदिम लंबीगी कैसामपातगी मालोम फावबा अंगकपा फंगना उफुल चेलंदुना लंबी असिदा चलिबा अमदि नागयेक्ता लैरिबा मियोइसिंग लैना कयाना नाहननबगी मचाक ओइरे लंबीगी कल्भर्ट मफम कयादा सेमबदगी डाइवर्सन पीबना मफम कयादा ट्रैफिक जाम थोलिबा असि पालिबा सरकार असिना हन्ना येंगदबा हाइबसि प्रजासिंगी खंदे ताकपनि हाइखे MLA बोमसाना मखाताना फोंदोखिबदा सेमलिबा लंबी खुसेम असिनदि हंदकी संगाई फेस्टिवल असिगी ममांगदा लोशिनगनी हाइबगी थाजब लेते लंबी समजिनदबा अमदि ड्रेन लोशिनदबा असिना मरम ओइरगा लंबीगी नाक येक्ता तारिबा प्रजासिंग था कयागी ममांगदगी हौना थकनबा इसिंग फंगंदना लाक्ले प्रजासिंग असिगी ओइनदि लीगल कनेक्शन लौदुना था तरुकी इसिंगी खसना मांगजौनना पिथोख्रबसु इसिंग फंगंदबा असिना मखोइगी फंगफम थोकपा हक मतले अथुबा मतमदा लंबी पाक्थोकपगी थबक लोशिनदुना मियामगी साफनबा थबक पाइखगदबदि नत्रबदि लंबी पाक्थोकपगी थबक लेपिरो माइकेदोंगी प्रजासिंगना हिरमसिगी मतंगदा अकनबा खोंजन कया संगसिलगनि हाइना MLA दा फोंदोरकपा लैरे हौखिबा तांग 23 दा कैसामपाट माइकेगी प्रजासिंग इसिंग फंगंदबगा मरि लैनना इहौ हौरक्तुना थबक सुबा थिंजिलंबसु लैख्रबने अथुबा मतमदा मरि लैनबसिंगना मियेंग संगदबनि हाइखे दिदरो एक्सपांशन चथबसिदा चथदना कोई गवर्नमेंट माइगे एनिमक पाथोक सेमरी बसी कोई याम लाइफ होबनी कोई डेवलपमेंट वाकनी मसिदा कोई पुलिस सपोर्ट होते अदु लाइबक थीबदी कोई इसिंग पाइप सिंसी कोई पाइप अचोबा मेन सप्लाई पाइप सी लोइना कखखै होजि था मा दुक हेले होजि अकोई प्रजा सिंग इसिंग कनेक्शन तौबे अदु इसिंग थकपा फंगदबा अदु अकोइनसु सप्लीमेंट तौबोन खरे येनबसिनदी ओइबजा नते अदु यारगदी मसी गवर्नमेंट तसेंग इसिंग पाइप सी थुना समनब सिंबिरो नला से थुना लोसिंबिरो नत्रगदी कोई प्रजा सिंग हौरगा थबकि सोइदनमक थिंजंगरगनी अदु गवर्नमेंट अपील तौजरी मतुदी कोई कंसर्न डिपार्टमेंट पुनमक कोई पाइप समझबियु अदुगा मसी आयाम पाइप कनेक्शन सी सप्लाई लाइन दगी लौरिबसी लीगली लौबा अखोगी पैसा थीर एडवांस थातरु एडवांस थीरगा अखोगी रेंट थीरगा लौबक्तनी अदुना मागी राइट सी पूरा फॉरबिट तौबदी लाइरदा इसिंग थकको फंगदबसी गवर्नमेंट प्लान अमसु तौबिदे अदु हन्ने येंगदे अदु यारगदी थुना लोइबिरो लोइरदो तोपिरो आइना गवर्नमेंट अपील तौजन जून अमदा पांथोकदौरिबा ADC मिकल असिदा मियामना अकी अखंग लेतना अपाम्बा मिहुत खंदुना फ्री एंड फेयर ओहेंसी हाइना कांगपोपी केंद्रगी MLA नेमसा किबगेना अपील तौरे इरंग पार्ट 2 ADC कंस्टिट्युएंसी दा INC की मिरेप ओरिबा भूमि प्रसाद के फानी खेती जूनियर हाई स्कूल दा पांथोकिबा इलेक्शन की रैली अमदा वफमसी MLA न फोंदोखिबने थौरमसिदा ADC सदर हिल्स की चेयरमैन हाउखोलाल हंसिंगसु सरुग्याखे मिकल असिदा कनागुम्बा सिंगना केहनबगी थबक जुथबिगनु मियामनसु इसागी हक चुमना सिजिनबियु कांग्रेस लेंगाकना फुरुप लाइनिंग दा खेनब थमदे तंगदु लेतारबा मतमदा चाखत थौरांग लाकदबने वायलेंस ना कैदोंगैदा चाखत पुरकलोय मिकल असि असेंगबा चुम्बा मिखल अमा एकोई खुदिमकना उहेननबा होनसी हाइखे हुजी लाकदौरिबा ऑटोनोमस डिस्ट्रिक्ट काउंसिल की इलेक्शन असिदा फ्री एंड फेयर इलेक्शन हाइबसे लेरबदी let the people decide ayana apambadu khallaga pigadabani haibasi mayamna amuka request tawni threaten tawnagalo adu resolution pambe ngarang senapati district ki yairipo police station gi manung chana leiba ke henjang village da ani suba sam rifle samadi kunmathoi suba paramilitary gi apunba force amaga nongmai kapna bani haiba thodok ta laikhidraba music masak khangmungam khre laikhidraba sing adudi paulen khongsai B Gummom village Sulusifai dagi Namairakpam Rajan Singh amasung Pungram Wangrai village dagi Pakuiring Khonghaini Assam Rifles amadi Kunmatoi Suba paramilitary gi Kangbuna laikhidraba mi ahum adudagi phangbani haiba khuchukhulai amadi bongi masak singsu police da sinarami haire police na phongdorpagi matungina makoina sinaramba polam sing adudi pistol ahum 9mm pistol ama 7.62 gi pistol ani AK47 gi rifles ki maru chamaga yankai taru
M16 gi maru kunmathoi IED ahum amasung detonator tara taruk phangi hari laikidaba Paulen Khongsai asi Gen FN gi miyoi ni Rajen amasung Phakuiring Khonghaina MNRF ki kadar ni hairami hari ngasi Imphal Police Station gi manung jana leiba thangmeban maisnam lekai amadi Muzikhul ani gi marakta leiba pukhri gi wahauda khana chainaba tholong kadabdagi police laktuna irang adu laksinkhre Muzikhul na pukhri adu atopa mi amadagi leibani madugi che changlei amarom da maisnam lekai na pukhri adu thaina dagi hauna chaning thangina duna lakhibani pukhri adu da dimdaijang haina maming thepirakanu haibani hairi Amjugi Vice President Oiriba Ratan Luangcha Indian Journalists Union gi National General Secretary oina khankre ngarang dagi Bhubaneswar da haukiba plenary mifamna mahakpu khankibani haujiga ten mabem talojari Helping Hands Group Academy Excelling Human Development Class 11 Science ki admission tobiba yaragani Manipur ihan hanba oina satra khudingi tablet amamam e-learning ki pijagani oja sing na loba class parents sing na mobile dagi yengba kyagani European countries sing dagi khang hairaba oja sing na takpi tambigani guidance and counseling khudong chabasu phangbigani ISRD Academy Gari admission notice for class 11 science last date of form submission 25th May 3 p.m. date of written test 26 May 10 a.m. date of result announcement 26 May at 5 p.m. scholarship for rank holders in SSLC 2015 Mars ki tang kunmapan dagi April ki tang ama phawba Classic Grand Hotel da pangthokhiba World Youth Summit 2015 da Nepal dagi sahi 38 khakta ngai ribi Monica Guru amadi UP dagi sahi kunmanga khakta ngai ribi Sarda Saxena da Agriculture Minister Abdul Nasir na sexual assault tawi haina club kunmanga gi General Secretary Kangujam Karanjitna ngasi Manipur Press Club ta pangthokpa pawmisinga unabada phongdokre Magna makha taraduna samiti adugi numit nini chanba numit ki ayuk pung 13 minute yankhairom chatpa matamda Agriculture Minister Abdul Nasir na Classic Grand Hotel gi berenda da leiraga Monica Guru da mahaki kada lau paisa pige amadi imung manungi awabada su mating pangge haiki hari UP dagi Sarda Saxena da su mobile phone da hanjin wahai kaya phungdoraki hari Thogdodagi matangda Classic Grand Hotel gi PRODK da hairuba matamda wafam adu mahak khangde hairakpadagi Chief Minister amadi Deputy Chief Minister da su complaint tawke Deputy Chief Minister na cabinet ta puthokani haikhraga tumina laisinkhre numit adu da Minister Nasir si thabak amata leitana Classic Grand Hotel da leirambani Hariba hotel asi Minister Kharagi asigumba mathong huktaba thabak chathafam oirabra haibagi chingnare samiti asigi apunba SARS lupan lakh ahum lising yang nipan take Sili langiba singi maikei dagi SARS asi pinaba hotel gi reception da changluba matamda tariba selfam pumba Minister Nasirna piragani hairami haina khangalaki hare Samiti loikraba matungda numit humni leiraga ma ki nupina Classic Grand Hotel da lupan lakh ani piramke lemhoriba lupan lakh ama lising yankhai nipana megi tang kuntra da samiti sinkiba kangbuna piragani haike thokiba thawdo adugi matangda Minister Abdul Nasir Masana Karanjit Masada mahaki kada laktuna thokiba thawdo adu lale haina phongrok ngama phawba laikre haike Siena dudi kamai tawdage kai sige pani minister ji kana no hai issue ai eduke last time nang ro hai tu dia na na pressure ma bi ai adu ai ni jingai ni jang chu no ma le na nasira ma le kunde me sa nasini nai kundo ana ai ma ko ta chief minister phone taw alba chief minister na mana minister pra mana tawi koli na mo himar ma min pani den kunda I boss ko na hai ge na ma le ka thalam na mai taw ga dia minister kha thara ge hi ko mana ko sa ko le ko chu ta kung ni mari da pula ko yu ma kan ta ma ta mai le ge mana ko ta minister mo sa na itang benami ko minister kha chalu na mana instruction pila ma tu na da minister tan ne kisibiras ne mo ko ji thara na ko bindas ne ko taw Mahakna makha taraduna Manipur miyamgi thabak kharadang tawnanaba honariba mahakpu kanagumba kharana mingchat thianaba honarbra haibagi chingnaba leide thawong asi laibak thibani haike mi mabu mi gi reputation thinaba press song na bagdam ta global report award previous da nomination cancel tawna bagdam ta moina hona bai se Manipur na kana India gi bana su mangjabani
Amaromda nupi masa anida mahakna sexual assault tauki haibasi yumpham yaudaba club kunmanga gi general secretary Karanjitna samjin sajinba wafamni maki mathakta defamation suit tawragani haina agriculture minister Abdul Nasirna Babuparada laiba mahaki residential quarter da paumi singa unavada phongdokre Karanjitna hairakpagi matungina mahakna hotel gi nongmagi sananabagi lupa lising humudra mateng pangki April ki tang ahumda Karanjit masana classic grand hotel da laibagi charge puna lupa lak manga lising nipunipan jamapan tare madupi dabadagi mapalamgi mi amata hanba yaroi hairakle tengbang pibiu hairake Karanjit na mayamda saktak laga wari sanaba natana lanai oina kanamataga wari sakide sel panghalaga ikaiba pibagi mayukta thengnagani haike World Youth Summit sida laiba mi amakhatta ina karan taramaba amasung karan tauramaba makoida aduga ai na poi be cha amasung pise masi kisi sansar de kai na boisino no mafoga ai ga personally World Youth Summit laiba na ha mayam do punna lobi da phamagu unabana tana ai gi mobile number na however kamina board ka rakhi kamina mantri ore laiba kaida na haiba ko tunatana personally makoi ga ichak no ko tamin na khide ta glass am thamin na khide tumna mafam du da famin naraga chabagi no ga aduga foreigner am fogo ma palsa pi arro in class 6 na haire adu no masim da di sakan be an dio haiba du da adu dinan talan for lagani se amaga something hem du di kana kana dino khayu haiba du di matung da gi de ngasi gi laga tiba aikoi di za chopi aba pau tari ba pochini masi da mate supreme court yaulena khala foba aitum na defamation charge su to mai Ngarang numidang Senapati District ki manung chanba ke Henjang Village ta ani suba sam rifle samadi kunmathoi suba paramilitary gi apunba combined force ka nongmai kapna khibalaite fake encounter da hat khibani haina kuki NP cycle gi thangkam lufengna ngasi numidang wairam Jenims ki mokta paumi singa unavada phongdokre thodo sigi matang da Sadar Hills ki makhada laiba KSO kuki NP kuki women's organization amasung human right activist singa loina nami pham pangthokre mifam maduna ngarang gi thodok adu condemn tauke pung Funi Panigi Manungda Sarkana Mihat Pasing Putok Tuna Action Logadabani Haike. Serski Secretary Oiriba Paulen Kongsai Michamni Sarkana Maki Imung Manungi Lehoriba Singi Yengduna Matik Saba Compensation Pigadabani Karigumba Wafumasi Pangtok Triba Makai Paulen Kongsagi Asiba Haksang Loroi Lup Kayaga Kusam Naduna Makal Makakayagi Kongjang Jangshin Gani Haike. Paulen Kongsagi Loina Bina Ngarangi Thodok Adugi Matangda Paudam Ke. Sipesi lae lae no me luka kami ada na ai khoi chile chile da di masu ai si hana chinba masu ye manung da chinba masu kami so dari na dum kare ai na dum chin kare dum chin kare ai na Aina utaman na ay suntung kare mana Maglang Community Hall ngasi FP Dr. T Mainena Sangaduna miyamda kusinakre Tharonga mari lainana handak fall haidokiba class 10 amadi 12 ta magwang na phangba mahairoi mari da achamba kudol pot piduna ikai khumna butkre ngasi ki tharamadu da lamsang kenragi MLA W Brazavidu Imphal West ke adaksa Y da Sumati yauna miyokana sarugya ke NP Dr. T Mainena MP amagi jagada sahi amada model village ama sangakadabani habadu ngairangbamda oina sangatnaba honari haike MLA Brazaviduna community hall asi MGNREGSK job card paiba miyoi kayana thabak suba laktabadagi kakhoba selfam ga loinana miyamna sabani hall asi miyamgini khana sijinabiu saga thorangi thabakta miyamna sarugyabiu haike for the darkas lakpadagi di masidi koigi apam sida koigi sanabagi thau khawda indoor game di adagi meeting phading karmanuma adagi ponama chingji sei nomai adagi development ni matangda department ni officer me amla khana banai na me am sing loin tawre dan kana base de khange aha madadi computer sabre lam ya mangalle adagi adugumba mioi khana kana ikone am sing me am si
Brighter School Poising Nambolgi founder Singlen na school asida class 9 tamba mahiroi ama dakpham laina phurakhiba thawong mahiroi gi mapana pendaba phongdorakle mahiroi bu tamthina phuba founder asigi mathakta mari laina ba mahiroi lup singna matik saba cherak pibiu thawdoga si haukhiba irai numit ki nungthil mari suba perat oina practical leibana field da thorakna ba ozana koktorakpadagi class 10 gi thong mapada chana yengnubadagi teaching staff room da pusillaga phukibani hairi ngarang sitkhiba nonglei nungsitna Waiton Gram Panchayat ki manung chanba Chingarel Tezpur amadi Waiton mamang laikai da yum kai uwa amadi school kaya amanga ta thokre Waiton lokon da tingba electric pole kaya su tekre mari leinaba singna thuba matam da semjin binaba ward member E Prem Joina pungning singsilakli amorom da more da su ngarang sitkhiba nonglei nungsitna uwa kaya tekre hade ADC Mikhalda Mathau Taugadoriba BDF Singidamakta State Force Ataigum Kudong Saba Panganbiu All Manipur BDF Welfare Association ga Manipur Sarkar ga yana kiba wafam sing athuba matamda thabakta onthopiu April thagi honorarium su athuba matamda pitokpinaba sarkar gi pungning singsilakle Manipur gi thang ta amasung culture gi lamda ahenba wakhlol putoktuna thang ta amadi culture bu yokhatnaba honaramba thang ta gi saknairaba oza Padma Shri awardee G Gaurkeshwar Sarmana laikidabada All Manipur Chaibi Association Kanglei Indigenous Martial Arts and Cultural Society amadi Maitai Traditional Dance Teaching School and Performing Center Imphal na awabu phongdorakle Kaisampat Kendragi Ward number 9, 11 amadi 12 ki mafam singda lamdamdugi praja singna paktakna na thoraktuna social service tathabagi thabak Kendragi MLA shu oiriba laisom ibom chani yengsinkre Kendra sigi manungda leiba club ki luchingba singi Maikei dagi MLA gi khongthang asibu thagatpa phongdorakhe MLA gi Maikei dagi phongdorakhibada mising hengalakpagi matung ina Iram nala sing pikshilakpana Imphal manungda cheliba Iram khonglam sing tattana sengbagi mathau tarakle Kendra sigi oinasu asigumba thabak singda maki maikei dagi angamba mateng pangduna lakle Waisen Marilna phumjinbadagi Kendra sigi mafam kayada tattana isau thokliba asidagi kananaba chahi ahumgi mamangdagi hauna Waisel Maril sengbagi thabak chathare makha tana su chathakigani miyamna political yaungna phattaba polam sing leptana langtharabadi sengbagi kanaba leiroi miyamna gyan taraba matamda Waisel Maril sengba mai pakani Kusengi isaw dagi su kanba ngamgani Kendra sigi matangda ngarang nahan thorakpa social worker ni haijaba mi kharana MLA gi mingsat thinaba honarakpa laibak thibani haiki koi social worker haiba tare anu tholupu singna ward number 13 da kaida in hanna yengdre gaina akoi haumurki club amana akoi print media electronic media through da akoi lawwa ngang muthenaji madu yam laibak thibani haiba club adumakna akoi patam khori mamangda aina akoi haumur ngagom lekai kilometer 1.4 sangosi kolas thagi baji cheitra ngai matung ahan bani madu dam ga thagat chare na ir ale hair same person na hanna yengde na mu ibi masi am laibok thibani masi sumasi towi do phai akoi raj to kangbu raj to ge aina choktor kangbu eragdi tohum toke mande madu patam khori ero akoi social service tawrga akoi kanugi council lebu type chatharpa adugi piu mali Handaki board ramadi council loba exam da mithoi mihelak laba mahiroi tara humdoi Thengra Meritorious Award Committee na mana mathum piduna puning thagot kre ngarang Churachandpur gi Thengra lekai mandopta pangthokiba thoramasida additional SP Churachandpur S Balaram DRDA Churachandpur gi EEK Tomba amasung Award Committee gi President Asem Ibotombi Susarugya ke thoramasida Maitai lekai dagi Dr Nganbi Chanuna lai haraubana piriba Mahegi mangal haibasida PhD phanglakpadasu nungaiba phongdokpa oina khudol tamke hauze amukana tema bem tholokjade break matung namyam amukana taram nokjade Committee for Kojiri and Jukolen Resolution gi spokesperson and Rajendrona Hokiba me kunithoi gi ahing nungyai dagi mathang gi ahing nungyai phawba pung kunmari gi Manipur pumbada kaukiba general strike ta mapung phana sagatkiba civil society organization sing political parties sing amadi lanai myoi pumna maputhagat phongdorakle Sandal District ki manung chanba Technopal block to laiba Semol Khundagi KNO KNLF ki kem Chelef Hermon kem ta hongdoko haina Joint Action Committee for Immediate Removal of KNO KNLF from Technopal block na hokba numit kayani demand tawduna lakpabu sarkar na tasinna dre hairaduna lagliba me kunmanga gi ahingnungyai dagi Imphal more
रोड नेशनल हाईवे चामा सुपना अनीदा पुंग निफुनिपान की बन कौरी हाइना JCSC की सेक्रेटरी M लोनिंथांग हाउकिपना फोंदोरकले सजिक थबा फिल्म प्रोडक्शन की अहानबा मणिपुरी फीचर फिल्म निंगोल की याइफथौनी थौरम लम्फेलदा लैबा फिल्म फोरम की ऑफिस दा पांगथोखरे थौरम असिदा फोरम की वाइस चेयरमैन ओकेन अमक्सम सेक्रेटरी सोमेन मोइरांगसा एडवाइजर एन जीत अमसुंग डॉक्टर हामम नबसु सरुक याखे फिल्म असी ऋषि हंस वाई कुमार जीत अमसुंग सूर्यकांतना प्रोड्यूसर स्क्रीन प्ले अमदी डायरेक्टर ओइगनी सदानंदा काइकू गोकुल अमदी बालाना चिंगबना सरुक यागदौरे डायरेक्टर सूर्यकांतना फिल्म असी इंसोलुसिंग अमगा चमापल हुमुद्रा मंगा हुमुद्रा तरुक्ता 35 mm दा ब्लैक एंड व्हाइट ता नमख्रबनी अदुबु फिल्म की टेक्निकल की ओइबा खुदोंग सादबा लैबदगी टेक्निकल की ओइबा सपोर्ट पिरगा नौना नमथोकदबनी हाइखे इबुदौ सेकमाइ निंगथौ नोंपोक निंगथौ पलेल लाइलम थोकपदा थोखिबा लाइबक थिबा थौदोक अदुगी मतांगदा पलेल की JC अमदी आइमोल पीस कमिटी अनिना निंगथौ लेसेंबा सना जावबगी ममांगदा यानबा चेरोल सही तौनख्रे याना चेरोल अदुदा यावरिबा वफम सिंगदी थौदोक्तुना चेनबा सिंग मतिक साबा दंदी पिहन्नबा पुन्ना खोनमिनबा असिगुंबा थौदोक मतुंगदा थोकंदनबा खोनबा लैखिद्रबगी निंगसिंग खुबम नाकल अनिना सामिन्नबा सही खुदिंगी निंगसिंग थौरम पांगथोकपा लाई हरावबगी थौरमदा अमांग अता थोखिबसिंग थौरम थुगाइखिबा मियोइसिंगदा सिंहनबा मरा लैबसिंगना लेबाक निंगथौ अमदे मियामदा लाले हाइजहनबा हाइबा वफम सिंगनी याना चेरोल अदुदा JSC पलेल की कन्वेनर M धनंजय आइमोल पीस कमिटी की कन्वेनर KS अखुप आइमोल ना सही तौनखे निंगथौले सेंबा सना जावबना लंदम सिदा लेमिनरीबा जाति कांगलुप खुदिंगमक इसिल इनाव गाक्तने अखोय मसेल की मरक्ता नुंगसिनाबा वालकपा हाइबसी पुमनमकी मांगजबनी हाइखे हंदकसी असुगुंबा तहनिंगदब थौदोसि मतम थोलपा वालताबी के थौदो अदे पलेम की थौदो अदे सोमदाय खुदी करोगी थौदो अयाबा थोलपसिना मरुना अखोगी मयामदी मेजर कम्युनिटी हाइदिबा मैतै सिंसिगे थामोइदा यामना साउनिंग मनदब अखोयदा यामना पुनिंग सिरकम फाव मयाम साउनिंग बना लोमी पुनिंग सिर हाइबदी अखोयदा सुगाम जिलेनाउनी अदुगा अखोय ई मरिनी अखोय पुन्ना होमिनरपनी हाइबना अखोयना खाना का मसी तौबसिंग करी हाइबो अखोयना थाजना नुसिना पीरिबा पोती बनतेनबा पोरम लाइस करीना हाइबसी इट्स एंड एवरी अखोयगी मेजर कम्युनिटी हाइबीबा मिटेशन थामो फाउगिदो रॉयल राइडर्स मणिपुर ना ग्रीन रिवॉल्यूशनरी सोसाइटी मणिपुर का खुसम नदुना थाम चुपना चथरकलिबा तरेलक सुबा महौसा इमा निंगसिंग था थौरंगी सरुकम ओइना ngasi थौबाल डिस्ट्रिक्ट की मनुंग चना लेबा वांगबल उयान चिंगदा उ चारा कया थाखरे थौरमसिदा थौबाल जिला परिषद के अध्यक्ष KA सुनलता थौबाल की SP कोइजम राधाश्याम थौबाल म्युनिसिपल काउंसिल की चेयरपर्सन Y बिजेन ओक्रम केनेडी रॉयल राइडर्स की प्रेसिडेंट मिरेन थांगजम अमदी ग्रीन रिवॉल्यूशनरी सोसाइटी मणिपुर की प्रेसिडेंट जोईचान सुसर रॉयल राइडर्स की मोमोरासना राइडर्स सिंगी मोटो ओइरिबा कोइना चटपा अमदी मियामबु मतेंग पांगबा असिदगी खरा नाथैदुना लमदम असिगी अमदी लेबाकी ओइबा थबक थोरम सिंगदसु माइ ओनसिनबा ओइना अयुंगा सागी खल असि ngakna thambada mateng oinanaba thorom asi chatharakkani handak sahigi tarelak suba oina pangthokpada green revolutionary society su saruk yarakpa haibasi jangsilliba thabak asi hena mai paklagani haibagi apenba phongdokhe एडवेंचर मतलब तो सके अखोई सके अंदर अखोई सर्विंग विद एडवेंचर अब अखोई मोटोदगी मखादा अखोई सिगुम अखोई न्यूबा समाज की अमदी अखोई मालिंगुबा अखोई तिंग असागी खल काथरपा मयाम से कितंग अखोई चुनौना बामदी सिबतंग कलुंगना बिगी फंडम अखोई लेकर थाना सही तरीला सुबह अखोई नौसा मनसिंग थाजना उठुसब Students Union of Kanglai Park Sukna Sinduna Mari Suba Suk State Level Spelling Competition gi Preliminary Round asigi ahanba round ngasi Johnson Higher Secondary School da pangthokre competition asida class 5 tagi 7 fawbagi mahiroi samri subna anina sarugya khe aduga class 8 tagi class 10 fawbagi na mahiroi samri taratare na sarugya khe final round na megi tang 38 da pangthokani hare pangthokiba competition asigi matang da suki finance Secretary Su Oriba Organizing Committee की को कन्वेनर
Mani Sana Mangangna Lotuna Ladiba Mahiroi Losing Potokpa Amadi Malemgi Hidanabagi Lambi Takpagi Timda Pangtopani Haiki Competition Asida Beligi District Mari Yauna Senapati Amadi Ukrulgi Mahiroi Sing Susarugyaki education system asida Mairoi sing amadi guardian sing na masa sing koi Mairoi sing asi English na haibadi Angrezi lon asi ngangma matamda English lole haibagi wakhalon asi amna changthok saba maduda kari nainaraga madu kari asum bangang dagi haibagi wakhalon tumani khane nathai kanda koina English ngangi haibagi wakhalon amka amna changthok saba gem ka train amka lak pasida sukna in student union of kamai pak sukna madugi wakhalon sing do khara khakta mak changthok saba ngamgadra haibagi wakhalon da guardian sing loina na Mairoi sing da ithum bijan nabagi da makta spelling competition is pangthok sab Handa class 10 parkya da pass tarok laba report to laiba heritage convent ki Mahiroi sing da laptop amadi sel gi mana sing piduna ikai khumnabut kre afaba oza sing su ikai khumnabut ke thamadu da heritage convent ki founder Bikram oza sing amadi mama mapa sing na sarugya ke Sana laibak nachom artist ki female role loriba Kumam Somorjita National Award amasung Manipur State Kala Academy gi Yumnam Nilachandra da Samata Saite Academy Pune na Sumang Nilagi Lamda Excellence International Award pirakpada Sana Laibak Nachom artist na nungaiba phongdorakle Indiana Journalist Union gi National Council member gi Nipan Suba plenary session ngarang dagi Bhubaneswar da laiba KIIT University gi Convention Center da Chatharkiba dunga solution kre Hiramasigi matang da aikogi paumi jit ningombana pirakpa report President Magit Horomda Union Minister for Labor, Employment and Training, Mr. Bandura Dattayana, Chief Guest Oiraga, and Sigit Horomodulation Ki, Maruna, the Ministry of the Pantokiba, Indian Journalist Union Gi, Adumba, Nipan Suba, plenary session Asida, Tuan Ba. India ki oina lariba journalist nga thengnari ba awaba aduga mukhi welfare ki tuan to ma hiram kya da khandaki maroi yamna punung chusiningai oibadi akhoi Union Minister for Labor Bandaru Dattare na phongdokhi bada akhoi maroi na akhoi Majithia West Board asi chanana ba akhoi tuan ba state singda Supreme Court na piki barai du chanana ba maki wafam su phongdoki makhata na akhoi masi matang da tripartite committee semdana bar sarkar gi oina su leiba tuan ba media publishing housing singa unaraga akhoi maroi ba official aduga minister masa yauna unaraga akhoi wari sanana ba hona gani loina na akhoi journalist akhoi working journalist ek asi amendment tawna ba maroi tuan ba akhoi electronic haju fawda electronic media gi oina akhoi gi ek asida chandriba si electronic media gi oina su leiriba oi journalist singi kadai phawda magi welfare gi aduga te hiram kya da magi kudong chaba phangan ba yaga da gi haiba phom da su yamna marik chumna akhoi minister na phongdoki Machalai School da Build Your Success Coaching Center na sinduna handak class 10 da makong matang takraba sing okpagi thoram ama pangtukre First position takraba Melody Khoiram da lupalising tara amadi position holder nipan da lupalising ahum piduna ikai khumnabut ke Tharamadu da Thokchom Secretary Singh amadi Ningthaule Semba Sanajawa yauna oza amadi Mahiroi kayana sarugya ke MOBC na post matric scholarship ki sahi ahungi yamlaba sanfam MOBC ki director Dinesh Chandra pithoktre haina ngasi MSU mailoi sangda pangthokpa paumi singa unabada MSU na maral sikre paumi singa unabadu da MSU ki general secretary Manjit Sarang themna phongdokhibada MOBC asi huranba singi sel tanpham oide Mahiroi singi kanaba pinana bagi damak sahi ahum asigi apunba sanfam asi lupa crore 12 henba sanfam ni hairiba yamlaba sanfam asi Mahiroi singda amatta yahondana leiba haibasi Mahiroi singi laibak thibani nimit 15 ni gi manungda Mahiroi singi phangpham thokpa scholarship ki sanfam sing pithoktrabadi MOBC ki office asi thong lon silagani haike Hana Mahiroi singi account number sing haptuna phangpham thokpa sanfam sing masa gi account da hablamba adu ing solution ani 13 dadi account number gi mahutta masa gi mobile number oina hablakle IFCS code asi manaba kaya hapsilakle Chatharagli ba thawong asina department asina sel chatokpa yanana bagi thoksil thorang ama paikatle haibasi mayek sengle haike government asina department asina haika akhoi Mahiroi me ama Kamasa Kangavida, Hopsala, I begin to the John Lay. I don't show me on see Shanduka, I do the Lemina 2013-14, I'm with 13 say any Chandra like about 2014-15 years and the people to them, 2012-13 and 14 session given with Tara Mangani during the government
मखादम लेरिबा माइनॉरिटी अदर क्लासेस ता चंग दब तागदी मदुगी निमित नोंगालकांदा मनपुर माइनॉरिटी तुलु एमसुना गी एमओबीसी डिपार्टमेंट असि कोई क्लोज सुसंगनी सोलुंग ने आइतारे हाना मिनिस्टर ओइरंबा आइस बोबोना लेखिदबदा मणिपुर एक्स MLA Welfare Association na awabu phungdurakle amaramda BJP Manipur Pradesh na party asigi firal tangkhai chingthaduna amadi minute ani 2 minute leptuna awabu phungdukre itapa chu tektulai ba party ki office ta pangthokhiba thauramadu party ki luchingba TS chawba amadi atai luchingba singna sarugya ke habom bubona lekhidabasi Manipur miyam gi mangjabani haina party ki president TS chawbana phungdukhe Uripok Walking Party Welfare Association Sinduna Naurem Thongdalaiba Ipathoko ki Sanglenda Taratare Suba Meritorious Award Yentukre Tharamaduda Association ki President Ibo Pisak Vice President Dr. K Gopal Yauna Miyakana Sarugya ki Uripok Machindagi Iroisemba Chingdil Phawbada Class 10 amadi Class 12 ki Mark Wangna Phanglakpa Mahiroi Singh Pukning Thawat ki Kunau Bina Bar Chingbagi Guinness World Record Tankraba Maibam Ibomsa amadi April ki tang 12 da Sahi Marfudarom Suraba Ahal ama Iraq Naduna Shiramgadabadagi Kankhiba Nupi Masa Mangada Ikai Khumnabut ke Association ki President Ibo Pisakna Lairik Haiba Haibasina Khwaidagi Chawkhatpa amadi Ikai Khumnaningai Oiba Phidamni haike Thangmebani Hizam Dewan Lekai Dalaiba Lekai Ahungi Lamgi Zagada Miyoy Amana Lam Henzilna Wall Khajilakpadagi Lekai Miyamna Thugai Krihari Thodo Sigi Matangda Sarkar gi Mari Lainaba Singna Matam Sana Miyeng Sangduna Achum Aran Putokpiyo Haina Lekai Miyamna Phungdurakle Lagiba Tang Kunmapanda Imphal World War Second Battle gi Humudramatoy Suba Chahi gi Thoram Pangthokadore Masigi Matangda Manipur Tourism Forum gi amadi Second World War Imphal na Sinduna Pangthokadore ba asiga mari lainana ngasi Hotel Classic ta pau gi mifam ama pangthokre Forum gi President Dr. W Second World War Imphal Campaign Foundation gi Co-founder Rajeshwar amadi Angambana Chingba Miyosingna Sarugya ke Wangang Kibasingna Fongdokna Kibada Maibam Lokpa Chingda Pangthokadoriba Thoramasida Japan gi Ambassador Takeshi Yagi amadi Australia gi High Commissioner Patrick Suckling su Sarugya gani Second World War gi Museum ama Hauzik IMC gi office mafam asida sanana bagi sarkar gi ayaba leire haiba wafam yawba wafam phawba Fongdokna ke Manipur Home Guard Organization Sinduna Home Guard Personnel Singi Oiba Mifam ama Gem Hall the Pangthokre Manipur da thabak tawriba Home Guard Singsu Police Personnel amana phangliba thagi tolop adu chap manana pibinaba Manipur Sarkar amadi Bharat Sarkar da haijanaba haina warip lokre Hauji sanabagi pau Ngasigi sanabagi pauda ing solisingani tara-tareta India na yumbu oiduna pangthokadoriba sahi tara-taret makhagi World Cup Football da India gi akanba haisingba team ama semnanabagi damag All India Football Federation na akanaba thorang paikhalakpagi sarukam oina Manipur dasu Kumal Lampak Artificial Turf Ground da sanaroi sing khanbagi thoram ngasidagi hokre haina All Manipur Football Association gi General Secretary L Ranjit Roy na paumisingna phongdokre Magna makha taraduna AIFF na pirakpa instruction gi matung ina association asigi makha da leiba tongan ba district singdagi afaba sanaroi sing khanbagi program asi packet pane niminini sathagada ba program asi da nupa masa sanaroi chani henbana saruk yabagi manungda sanaroi yankhai khallaba matungda tha asigi tangkunma panda All India Football Federation gi head post Nicolite Adamna nimit humni chupna trial selection pangthoklaba matungda hena phaba sanaroi khallaba matungda AIFF ki under 17 World Cup Football Academy da chahi ani changna training pigani training manungda chaba thakpa larik tamba amadi leibagi achangba senfam pumnabak academy asina puthokani haike academy asigi head coach Mr. Nicolai Adam mang alusingda tim ama imphal da tang kumapan puntha amasing putra mathoida nimit humi changna lakna kumasida haiba angang yankhai asibu makoina amu hanna makoina final trial ama torgadoni haiba angang yankhai sidagi lakadoriba team masina makoina academy sida thambi yare haina khangar angang sindu makoina khangatna angang sinasi academy da thamna bit ka sindi doribani
UPWA Langthabal Kunja First State Level 7 Men Aside Soccer Open Football Tournament की फाइनल चंख्रे Langthabal Chingkha Youth Club na Sinduna Langthabal Chingkha Man Ground da Team Tara ne thoina group mari thokna khaidokuna chathariba First State Level 7 Men Aside Soccer Open Football Tournament की ngasasana ki ba ahanba semi final match ta UPWA na Chingkha Ebu goal mapan amada maithiba piduna final changkhibani UPWA Langthabal Kunjagi goal sing adu Gyaneshona Bobina ani Milal Amadi inauna goal amamam chanke Chingkha team A gi amata ngairaba goal adu Henry na chankhibani hayeng ani suba semi final match ta Karen Lemapokpam amadi Hemanta FC Chajing Marian Khonga sanaragani Top FC na Sinduna Social Athletic Club ki ground da team Tara Nepalna group mari thokna khaidokuna chathariba first leg athokpam Chauren Singh Memorial 7 Aside Men's Open Football Tournament ki ngasi sanakiba ahanba match ta NEFSA FC Khetri Mayai Lekaina CCFC Top Khongnang Khongbu goal manga ahumda anisba match ki sanakibada YDCL Pungdong Bamna Top FC Topu goal amasinoda maitiba pikre Ahum Super Match ki Sanagadaba team top 10 top Laktabadagi Dream Boys top na walk over lokre. Bhutan gi Thimphu da thas ki tang tara Nepal dagi kunmathoi fawba pangthokhiba First Sports Asian Student Olympic Games da India gi mo sinduna sahi taramapal makhagi football masana da sarukyaduna winner oiraklaba sanaroi sing amadi coach opagi thoram Kodombopi mamang senior club ground da pangthokre. Tamil Nadu da chathariba Tara Nepal Suba Sub Junior National Sepak Takraw Championship ta Manipur gi nupa masana team events da Yumbu Tamil Nadu bu set ani snoda maitiba piduna winner oikre. Bengal Mamang Young Pioneer Club Mang Imphal na sinduna Salam Apokpa Community Hall Volleyball Ground da chatharakiba second state level volleyball tournament nga solution kre ngasi aroiba numit ki sanakiba match da IGO oinamna YPC Team A Bengal Lokokpu set ahum sinoda maitiba piduna tournament asigi winner oikibani tournament asigi best spiker IGO oinam MD Amin Hussain best player na team asigi O Jeffrey best setter na team asigi O Sanaya Manatakre best defender na YPC Team A gi MD Samir Hussain na take winner oiraba team da lupa lising tara runners up taraba team da lupa lising taret PK Brajnath Kang Association Sagolban Nepra Menjor Mamang Lekai na sinduna Association asiki Kang Sangda Kangkutara humdoina group mari thokna khaidokuna chathariba mangsatabam iboyaima amadi Puinabati Memorial League Kam Knockout Kendra Wise Kang Tournament ki ngasasana kiba match ta Kaisamthong Kendra Kangkhutna Haingang Kendra Kangkhutpu Panjil Tara humdoi kaptuna maitiba pikre Athletic Association of Manipur gi miyeng makhada Mongkhang Lambi Modern Club na sinduna Akampat Playground da athlete kuntra mangana sarukyaduna nimit nifu chathagadaba training cum coaching program Torban Khetri Lekai Gram Panchayat ki Pradhan L Sunina hodokre thoram sida Athletic Association of Manipur gi coach amadi instructor singsu sarukyake Housing asinong mag-iingsagi pawda ICAR Lampel Patagi Pangba Pawgi Matung ina ngasi kwaidagi 7 degree Celsius kunipan dasmik ani kwaidagi ingbana degree Celsius tara nipal dasmik ani nungsita yawba ising maningi chang ayukta sada marfu manga nungthildana sada humputaru nongjugi chang manga dasmik nipan millimeter ni Hauji aroi bada marui bapa amukhana Juko Valley Mangba Yaroi Masigi Lamgi Matangda Yenariba asi State Anigi Chief Minister Singna Warishin Purakadabani Haina BJP Manipur Pradesh ki President TS Chawna Haikre Didim Lambi Paktuk Pagi Thabak Athubada Loisinba Ngamloidaba Oirabadi Tokpana Phari Haina MLA Laisom Ibom Chana Phongdukre Amadi Miyamna Aki Khang Yaudana Apamba Mihutta Vote Biduna ADC Mikal Free and Fair Ohensi Haina MLA Nemsa Kipgenna Appeal Taure Nasigo na DSTV na pizza pao matang solution jare miyang tabiri ba singbo amukahana khurumjare